Combined Force na Myanmar border manungda chathakiba operation da IED kunipan recover tawba ngamkhre. Indian Army, Assam Rifles amadi Civil Police ki apunba kangbuna Manipur Myanmar border ki area da chathakiba operation da improvised explosive device IED kunipan thengnakibani haidi. Pawasina hai Myanmar ga tainariba Technopol district ki manung chanba Timinau Yangobung amadi Tibongmol village da chathakiba operation da fagat pangamkibani haidi. More police station ki manung chanba Timinau da chathakiba operation atuda IED taruk thengnabadagi bomb disposal squad BDS team na IED singadu defuse tauki haidi. Amaromda Yangobung amadi Tibongmol village da chathakiba operation adudana IED kunithoi thengnabadagi BDS ki kangbuna lakthoklaba matungda Situ village da asoyangam yaudana pokai hankre IED sing adu chaurangna kedi kunithoi rom oigani haidi. Pakistan da kari tawgani haibadu PM Modi da hangadabani. Pahalgam terror attack ki pakum oina Pakistan da kari tawgani haibadu aikoina Prime Minister Modi da hangadabani haina Jammu and Kashmir ki Chief Minister Farooq Abdullahi na phongdokre. JNK ki Legislative Assembly ki special session houdringai gi mangoinana ngasi Farooq Abdullahi na paumi singda phongdokibada Pahalgam terror attack adu gi chapchaba pakum adu aikoina PM Modi da director hangadabani. Kashmir ki tourist spot ama oriba Pahalgam da maral leijadaba khulai paiba terrorist singna maral leijadaba lam koiba lakjaba miyoi kuntaruk tamthina nongmaina kaptuna hatkiba amadi kayama na asok apan nanghankiba adugi matik chaba pakhum adu Pakistan da gari tawani masigi pakhum PM Modi na pigedabani paugi mifam adu da sarugya kiba National Conference adugi Chief Murabak Gulana phongdokibada thaudok adu yamna tamthiba miyoibagi lisan nataba miyoiba khunaibu tumnaba hatlage honabani thaudok adu Kashmir gi culture da atopa lamdagi align changsilakpani thaudok adu Kashmir pumbana condemn tawi haina phongdoki. Pakistan ki atomic ripple 130 se show tawnaba thamba nate haina Pakistan gi Hanif Abbasina haikre loinana India da ki halakre haidi. Peace dialogue ti Bharat Sarkar ga sanagadabani proxy warriors ka wari sanabana warosin purakpa ngamloi haina Ripko na phongdoragli. Manipur da miyam gi lengak leitaba matung February tang 16 dagi PR thamduna lamdam sida tangdu leitaba hanjinaba thawrang ama oina lamdam sigi highway khudingma free movement lehelagani haikibadu Regional Indigenous Forum for Peaceful Coexistence Ripko Manipur na taramna okchaki haina Ripko gi Secretary General NC Kumana khudek piduna thokpa chirol amana phongdoragli. Chirol aduna makhata na hai sahi ani faraglaba irang asida Manipur gi mapan lamda chatkigadaba makhagi lambida chatpadi yadraba kanglup amana nongthaki lambida chatpada changadaba achawa senfam adugi yenglaga Ripko na mari leinaba civil aviation amadi transport ministry da haija warol ama pauche gi khutangda thadoki thawrang ase Bharat Sarkar na karigi amu thengthana lokhat piraglibano duga hojik amu highway hangba ngamdrabagumna yamna luba thabak amagum tumina leisilibasina karigino haiba wahang kayama thoragle. Manipur na BJP na lengak lingai center da su BJP na lengak libani matam aduda karigi irang asi nemthanaba hona khidabano aduga highway control tawkidabano irang asi ngasidi matam kuina nahalaga thamba layeng bada waraba laina amagi fibamda amuk thamli kona thangda irang ati Manipur State Assembly suspended tawraga asigumba pirepsi karigi lauribano phagera pharogera Manipur da miyangi lengak ama leiringai matamduda centerna phaigak phaina leplam labadi wathok asi nahana loirambasu yai irang ati nemthanabani haiduna centerna thadilagliba army paramilitary force teng asina tampak lamda operation taunaba khusugulai fagatpa amade miyangi pendaba ihau ase nemthanaba thajilakbaga chapmanare haiki. Chingi lamda chathariba ain thugaiba thabak chingdi free head thabagum thamli irang asi sungloi loisindau mandre mapan thongdana nakoi masen mot manadabadagi irang thoklibani aduna PR laklibani haidi matang asida panba yabadi Manipurda PR lakhankibasi phamba landa thawai ka hena yawa mihut kharana kana honabadagi oirakibani haiba laloi Bharat ki Home Minister na March 9 dagi highway hangdoknabani haibada harauba kanglup ama highway hangba yaroi haiba kanglup ama nakalani thokhale
masina irang asi makha asum sangthanaba mawong ama highway politics na sanari highway gi nagyeta khundari ba akaknaba kanglup amana lambi sida akaknaba kanglup ama bu chatpa yaroi haiba sida bharat ki lengak amadi lona khudakta thingba ngamdaba saduna leiri masi karigino hainasu hanglagli haudik thokliba wathok asi kanglup ani yanadabadagi oirakibani kanglup ani si wari sanhalaga yengsi yadragana highway amuk thingdajanu haina lenga asina ningaidana leithopagum tawbagi highway thingliba kangbudi asuki mate naw chawhale haina chirol aduna makhatari India amadi Pakistan border da Sikh regiment ga Pakistan ranger ga Khut Thoknakhre hairi kumai harau pangthoknarakpa tingdrabasu isai chana khangnaba chumi COVID laichat leirakibadagi makha tarakpada mitai kuki gi irang lakibadagi lamdam asida tangai fadana pangthoktaba yadaba dharamaga mari leinaba thoram ting pangthoknaba natana harau kumai diningtamna mauchagum pangthoknadana lakre adubu handak chahi haurakpadagi amadi state asida president rule lakibaga mitai kuki irangda kukina mitai da landaba lepagumna landarakibadagi irang nemtharakpa asina matam changna pangthoktana lakpa umanglai haraubasu numit mangani haraugani haina umanglai kanba lumna laukthokibagi matung ina lai harauba pangthoknaraki umanglai harauba pangthoknarapaga iroinana yausangi thabal su songnaraki yausangi thabal loisinkibaga matam changna lebluraba sumanglila su sanaba horaki asumna harau kumhai mahusagum pangthoknarakpadagi isagi thoram chu pangthoknarakle harau kumhai di mahusagum adumak pangthoknare kumai harau pangthokpada lupkayana athingba thamlamba adusu thingdinkidre samna hairabada harau kumhai mahusagi phibamda pangthokle adubu midai kukigi irangi saithengdi adumak fangli mayum mai thadokpikhraba lanjenariba sing adumak lanjenaduna relief camp singda leinari mafang khangdana mi mangba adumak mangli red zone buffer zone adumak leiri mitaina atai state chathok chachin tawbagi thabak national highway da chatpa yadri irang leirakpaga oirakpa phibam aduda adumak leiri asigumba tanja asida mitaina harau kumhai irang leitringai gi phibamda hanjilakpa haibasi achumbadi nate harau kumhai pangthokpada athingba leitrabasu pangthoknabagi damak thaubu oiribasing amadi saru yaribasingna khantharaga pangthokpagi tangai fadabadi adumak leiri haibasi haijaningi